Hello guys, what's up? ꯅꯤꯡꯊꯝꯊꯥꯁꯨ ꯆꯪꯂꯛꯂꯦ. ꯀꯪꯂꯩꯄꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯂꯒꯅꯤ. ꯑꯗꯨꯒ ꯗꯤꯋꯥꯂꯤꯁꯨ. ꯑꯗꯨꯒ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯕꯣꯝ ꯑꯆꯧꯕ ꯑꯃ ꯄꯣꯈꯥꯏꯒꯗꯧꯔꯤꯅꯦ. ꯃꯗꯨꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯁꯥꯟꯅꯔꯤꯕ ꯄꯞꯖꯤ, ꯍꯧꯖꯤꯛ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯒꯦꯝ ꯑꯗꯨꯅꯤ. ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯞꯖꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯑꯟꯕꯦꯟ ꯇꯧꯔꯒꯅꯤꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯦ. ꯏꯟꯗꯤꯌꯥꯒꯤ ꯒꯦꯃꯔꯁꯤꯡꯁꯨ ꯑꯃꯗꯤ ꯑꯥꯖꯇꯛꯀꯤ ꯅ꯭ꯌꯨꯁꯇꯁꯨ ꯐꯣꯡꯗꯣꯛꯂꯤ. ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯄꯞꯖꯤ ꯑꯟꯕꯦꯟ ꯇꯧꯗꯣꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ. ꯏꯟꯗꯤꯌꯥꯗ ꯄꯞꯖꯤ ꯀꯥꯡꯕꯨꯒ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯝꯄꯅꯤꯒꯅ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯒ ꯏꯟꯗꯤꯌꯥꯗ ꯄꯞꯖꯤ ꯑꯁꯤ ꯑꯟꯕꯦꯟ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ. ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ. ꯏꯟꯗꯤꯌꯥꯗ ꯍꯟꯅ ꯄꯞꯖꯤ ꯕꯦꯟ ꯇꯧꯗꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯚꯔꯖꯟ ꯑꯣꯏꯅ ꯂꯥꯛꯂꯒꯅꯤ. ꯑꯗꯨꯒ ꯃꯌꯥꯝꯅ ꯒ꯭ꯂꯣꯕꯦꯜ ꯚꯔꯖꯟ ꯄꯥꯏꯔꯝꯕ ꯑꯦꯀꯥꯎꯟꯁꯤꯡ ꯑꯗꯨ ꯑꯝꯇ ꯃꯥꯡꯂꯣꯏ. ꯍꯟꯅ ꯏꯁꯥꯗ ꯐꯪꯒꯅꯤ. ꯏꯁꯥꯒꯤ ꯂꯤꯡ ꯇꯧꯈꯤꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯁꯕꯨꯛꯀ ꯂꯤꯡ ꯇꯧꯈꯤꯕ, ꯖꯤꯃꯦꯜꯒ ꯂꯤꯡ ꯇꯧꯈꯤꯕ, ꯑꯃꯗꯤ ꯒꯦꯝ ꯁꯦꯟꯇꯔꯒ ꯂꯤꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯝꯇ ꯃꯥꯡꯂꯣꯏ. ꯄꯞꯖꯤꯅ ꯍꯟꯅ ꯏꯁꯥꯗ ꯈꯨꯠꯁꯤꯟꯅꯔꯛꯀꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ. ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯞꯖꯤ. ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯤꯌꯨ. ꯈꯠꯅꯕꯤꯒꯅꯨ. ꯁ꯭ꯀ꯭ꯋꯥꯠ ꯃꯁꯦꯟ ꯕꯣꯝ ꯂꯪꯖꯟꯅꯕꯤꯒꯅꯨ. ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯤꯌꯨ. ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ, ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯅꯧꯕꯅꯤ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟ ꯑꯗꯨ ꯅꯝꯕꯤꯌꯨ. ꯊꯦꯡꯛ ꯌꯨ ꯒꯥꯏꯁ. Of you